macha ahum leirabi maunaha ama pukri de siduna leiramle ngase upung mangaron taba matamda Imphal West District ki Nambol Police Station na konba malom tulihal makale kai da leibi macha ahum leirabi maunaha ama malom tulihal tera kha haina khanaba pukri asoba sida siduna leiramle hairi laikhidrabi nupi asigi maming thoksom ongbi matau leibi sahi kunthra ga nithoi mapuroi bagi ming TH tomba kawi macha nupa ama nupi ani leire ngase upung manga muk taba matamda malom tulihal tera kha pukri asoba sigi lairaida asiba haksang oina leiramba laikai gi miyoi singna thengnaraki bani haide khudakta imung manung gi miyoi singna police ta pau piraba matungda Nambol Police ki kangbuna forensic ki kangbu ga loinana thodok thokpham da laktuna asiba haksang adu lokholaba matungda postmortem gi damak Jenims Hospital gi mok da thamkhre matau karamna mauna ha asi siduna leramli bano haiba gi maram khangba ngamdri haide Fox na Kuki jo forum na tariba singi district ta chatkani hairiba si buffer zone thugaina bani haina kotu na phongdorakre civil society kungi apunbalo Federation of Civil Society Fox na Kuki jo forum na tariba singi district ta chatkani haina lepliba si tasengna buffer zone thugai bani haina kotu na wapham thamlakle ngasi kotu na thadaropu cherolamagi matungina Kuki forum ki di buffer zone ase maite militant sing dagi ngak thoknaba amatangairba pambai amane Union Home Minister Amit Shah na free movement gi wapham thamlakiba ase Manipur Governor ki hojik lamdam asida oileba phibam khangdana aranbu pau amadagi hairakpane cherol sina hai NS2 Imphal Dimapur lambi ase Kuki jo phurup tariba mafamda phawraga chatlibane adubu minungsigi yengduna ngasi phawbada athengba pidribane Fox na Central Lenga ki shanti gi khongthangni haiba wafamda khudong chaba loduna Kuki jo gi ngamkhaida changnaba honariba ase kotu na yaroi masina anauba irang ama hauraknaba oina thokani maramaduna ekhoigi Manipur gi Governor na maitai puruk ki wafam ase yabigano haina kotu gi cherol sina phongdorakle Kuki militant sing na saramba bunker taraga mga thugaiduna mangankhre security force ki kangbuna Manipur gi sing amasung tam animakta ain na yadaba khulai sing phagatnaba thi humbagi thabak chathaba amadi ain gi wangmada tharamba popi pambi sing yanthatpa khongjam gi manungchanna ngarang harau hotel da Kuki militant sing na saramba bunker kaya security force ki kangbuna thugaiduna mangankhre haidi police ki powers na hai security force na changselakpa khongjang asigi manungchanna Kangpokpi district ki ke langnom amadi khenjang area da Kuki militant sing na tongan mafam sing da saramba bunker taragani thoi amasu manghankhre khongjang asi makhatana chathakigani su haide power munari ngai da Manipur kang khongchai de MLA sing na sana khang resign tawba matam yore haina Joy Chandra kon thaujam na phongdokre Justice Committee on Anglo-Manipur War 1981 Martyrs and Freedom Fighter of Kanglaipak Manipur gi taret suba mapokumon gi thoram ngasi Jawaharlal Nehru Dance Academy gi auditorium hall da laikhidraba thauba singi photo da laisu katuna ikai khumnabu utpaga loinana thoram pang thokre thoram singa mari loinana Justice Committee gi chairman Joy Chandra Konthaujana phongdokhibada Manipur asi central government chalaiba state ama oire miyam gi mihut oiriba singna government chalaiba ngamdrabanina MLA leibagi artha thoktre miyamna bot thadaraga karaba matungda makhoibu imaleba ki thabak tawna ba thakhibani madugi wangmada masagi wakhalonda yumpham oiraga power munaringaida Manipur kangkhong chaire maramaduna MLA sing masana khangna resign tawba matam yaure haikhi mahana makhatana ha Union Home Minister Amit Shah na share loduna phangkhiba mifamda Manipur da tholba wathok asina maram oiraga chathok chachin yadraba si yahalaga Manipur gi National Highway amadi State Highway sing hayeng March Nipan dagi chathok chachin yagani haiba wafam adu athingba piriba sing matam chana chairak pi haudrabadi yade haiba ama khanghandrabadi India lengakpu malem gi miyamna noknarakani maramaduna matam charingai terrorist sing maru phangna muthachi haike India hariba leba asisu British ki makha pona leikhi Manipur su British ki makha pona leikhi adubo India dagi Manipur na nomata su oiraga su British dagi ningtam hana phangkhi haibasi India hariba leba asina khangna chalabadi Manipur asi kaidonungda awaba taroi amadi mitopna landarak loi ngasi Manipur gi mathakta landareba kangbu asi kanano makhoi kadaidagi lai haibasi loina khangnaraba wani hariba mitop sing asibu India na China gi ithil awang nongpok lamdamda ngak thoknabani haiduna khulai oina sijinari masina maram oiraga Myanmar da leba chin Kuki sing asina Manipur asi makhoi gi mapa mapuna thambiramba lam amagi mawongda Manipur gi history semdoktuna India gi constitution right sing phangnaba naron da changsin kre Manipur da changjapam loduna British matamdagi lerakpa Kuki amadi anauba sin Kuki singna India gi house number piraga voter chansile Aadhar card paihalle amadi schedule tribe oihalle lona changsilakiba Kuki sing asina ngasidi mahum pharaba matamda maitai gi mathakta lan tawraga Manipur thukaina bahonare haiki asigumba Kuki singi launam lang asibu India government khangjinadana leiraga yelhaumi maitai bu mangnana ba tawraglabadi
India gi mathakta maitayna pre-merger gi status talakpa yai haibase India na khangba phai Manipur kanna bahona bada ekhoi gi ipa ipu kayana thawai thaba kiramde haibase ngasigi mirol da kawridabani ngasigi mirol da Manipur kanna bahona bada thawai thaba ki de haibase ngasigi foundation day asiga mari leinana leibak miyang da thamjari thawramaduga mari leinana Rajya Sabha ki MP nikthau leisemba sana jawbana phongdokhibada lamdam masida lairiba inkhalakliba naharo singda mama leibak nungsibagi ihul phawhonba mathau tai loinana matamadugi athauba athaubi singna lamdam asibu kanna bahona bada lauramba thudang sing adubu inkhalakliba naharo singda khanghanduna nationalism gi wakhalon leihanba tangai phade loinana chahi ama khara hena lairiba MP gi thabak tawbagi matam asida lamdam asida lairiba miyam gi apamba tahoningba thabak sing adu tawba ngamna basu honajage haike ngarang Surchanpur district ki manung chan laiba el khaupi changda lona thengkarap Kuki lalhalop UKNA na kunthra ka taruk suba Assam Rifles ta ngarang attack chathrakhraba matung ngasi security force na United Kuki National Army UKNA gi training center thugai khre haide Maitai Alliance ka Thadou NP Manipur ga unaduna warep taruk laukhre UKNA na Thadou NP da ki halakre Manipur da thokliba kauluk ki irang tha kon gani thai mapung pharak laba matung da Thadou kauluk ka Manipur gi tongan mafam da laiba Maitai gi apunba ama oiriba Maitai Alliance amasung Thadou kauluk ki apex body oiriba Thadou NP Manipur ga ngasi New Delhi da unaduna tongan ba warep taruk lauduna Maitai ga Thadou ga punduna state asida tangdu laitaba laknaba laukhiba warep ta state asida any Kuki tribe haibasi ST list gi lokthoknaba warep ama Thadou amasung Maitai Alliance ka punna joint statement da Thadou NP Manipur gi president James Thadou amasung Maitai Alliance ki mahut sinduna thabak ta gi potharaba Major RK Ranjitna unna khuyek pinakre ngasi New Delhi da Thadou NP ki president James Thadou ga Maitai Alliance ki president Sagol Sam Birmani anina lusingduna yamna singthaninga oba mifamna lawkiba warep taruk asida hairibadi ahanbada Manipur da lairiba tongan ba kanglup singi manungda amaga sense of unity integrity respect tawnabani ani subada community sing amaga mateng pangnanabagi masang oiba community ama semba mamangai dagi punna leminarak liba community sing NRC update tawba Manipur da sasinaba nomenclature dagi any Kuki tribe hairibasi ST list dagi lokthokpa Thadou community gi identity ga Kuki ga yasinadabaga loinana nakalani magna community identity misidentification tawbadagi lokthoknaba haiba wafam kaya amata oina yanakhi amarom da ngasi New Delhi da Maitai Alliance amasung Thadou NP ka state asida tangdu laitaba puraknaba kanglop asina tholaktuna mifam pangthoknaba tawbada Kuki militant group ama oiriba United Kuki National Army UKNA na mifam asi tawdana ba Thadou NP gi lusingbada ki halakpa thawongbo Thadou Community International amasung Thadou Students Association anina condemn tawbagi serol thorakle serol asina makha taribadi ngasi New Delhi gi Biswa Yuba Kendra da Thadou NP amasung Maitai Alliance ka Manipur da tangdu laitaba laknaba amaga nungsi chana na punda hingminanaba mifam asi senbada Kuki militant group amana Thadou gi lusingba singda ki halakpa amasung mifam pangthoktana ba hairakpa asi freedom of speech amadi mi amagi right sing namthana ba torakli basi condemn tawi hairi miyamna lambi chatpada athingba pigani hairiba kangbu singi mathakta lengakna action lokhatkadabani haina MP Bimol na phongdokre Lok Sabha gi member Professor Bimol akoijamna haikre miyamna maningtamda lambi chatpada athingba pigani hairiba kangbu sing asigi mathakta lengakna akanba action lokhathom thui wafam asi singjamai singa mathakta leiba Urban Primary Health Center singjamai gi mifam yengsinba lakpada mahakna phongdokhibani Imphal West District ki DC M Raj Kumar amadi district asigi CMO L Joy Kumar yaw Kibak yingsen khongset aduda MP Professor Angopcha Bimol akoijamna national gi oiba health scheme sing center asida mapung phana salai bra haina yingsen baga loinana center asigi doctor nurse amadi staff singa unaduna wari sanaki yingsen khongset adu loiraba matungda haujik lamdam asida oidaba phibom gi matangda paumi singna hangba wahang amagi pakum piraduna mahana hai lengakna state asigi lambi punamakta ayat apana mata leitana chathok chusin tawhalagani haidibasi taramna oi khongthang asi haujik lamdam asida tholiba irang asi mahausa phibamda hanjilaknabagi khongthang amani haina lawi state ama laibagi pangal phudoktuna lo kaina thabak torop khudimak laksinaba honaba mathau tai marag asida lamdam asigi miyamna state asigi lambi singda chathok chasin tawbada athingba pirakleba kangbu sing asigi mathakta lengakna akanba action lokhatkadabani ngarang governor ga unabada su hiram asigi matangda sanaba thabak sing paikhanaba taksilamle haina su mahana makha takhi governor na khulai pikhalaknaba matam thaba hek loikibaga akanba operation chathaba haukhre
Irang manung da lakhiba amadi lona yadaba maungda pairiba khusu khulaising pikhalaknaba Governor Arjun Kumar Balana thakhiba matam ngarang nungthil pung mari de hek loi khraba matung security force na kana maungda operation sathaba hougre jing amasung tamgi mafam kayadagi nongmai yaunu khusu khulai kya khongatpa ngamkhre haidi Manipur police tagi phangma pawgi matungina hai state amadi central force ki apunba team na Imphal West, Imphal East, Surjanpur, Kangpokpi, Thoubal, Kaksing, Bisnupur, Jiribam amadi Tamenglong district ki tongan mafam singda operation tabada nongmai kunthraga taruk yauna tongan ba pokhai ba yaba masak matung kaya recover tawba ngamkhre loinana lona yadaba sizinaduna leramba bunker taraga nithoi thugai khre haide amaromda Manipur police ki DGP oina Thaupuriba Rajiv Singh na khuyek piduna thadorpa zerol magi matungina Imphal West District Police CDO ge officer in charge Inspector Gunachandra Chanamna oiragani hanaga officer in charge oina Thaupuramba Inspector Khundrakpam Pathau Maitaina Kaksing Police Station ki CR da leiragani hana Governor na thokpa cherol adu da khangalakle